ꯑꯍꯥꯟꯕꯗ ꯄꯥꯎ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ Manipur Information Commission da citizensingi second appeal tawrakpagi chang hengalakli haina State Chief Information Commissioner Koizam Radhashyamna haikre. Amadi Mausagi khalngakuna thamnaba pandamda mahirui nongmagi oiba exposure visit ama Karang Ithad amadi Kaibulamjau National Park ta chatkre. Kurum Jari ISTV Pau meeting Tabiri Bapum Namapu Taram Okchari Pau Sandok Napizari Anouba lengak ama semnaba houzik Delhi da leiriba BJP amasung masika chatminariba MLA singi mifam ama hayeng Delhi da pangthoklagani haire Hanagi Chief Minister N Biren yauna MLA kaya Delhi da kem tawduna leiringai cherak asida ngasi su nungthilgi flight speaker T.S. Satabrata Singjamai Kendra gi MLA Yumnam Khemchan Mayang Imphal Kendra gi MLA Kongkham Ravindro Khetragaon SC gi NPP gi MLA Nurul Hassan Amade Langthabal Kendra gi MLA Karam Sham Delhi da changlagani haire ISTV na fangba pau amagi matung ina houzik Delhi da leiriba MLA singi oiba NDA gi mifam amasu Delhi Manipur vapanda anoba lengak ama sembagi matangda khanagani haire amaromda center gi luchingba singna MLA singi maraktagi Chief Minister gi famioi amade hekta pirakpada MLA singi marakta mot manadabagi wakalon sing leitre hainasu thajaba yaba pau amana haire Manipur Information Commission da citizen singi second appeal tawrakpagi chang hengalakli amade Manipur Information Commission na chada marfu taraga mapandi matam chana thabak lokhatli haina State Chief Information Commissioner Koizam Radhashyamna phongdokre wafam asi ngasi dagi hauna numit tare ni chathagadaba Right to Information Week Celebration 2025 DIPR gi auditorium da hogdokpagi thoram da haikhibani thoram aduda Manipur Legislative Assembly gi Speaker T.S. Satabrata All Manipur Working Journalist Union gi President Asem Bhakta amade State Chief Information Commissioner Koizam Radhashyamna maroiba mihuising oina saruk yake State Chief Information Commissioner K Radhashyamna makhatana citizen singda makoi gi information khangnaba piri bahak ase niyom chumna sizinaba amasung public authority gi maikaidigi su citizen amagi pifam thokba information adu matam chana piba mathau tai afaba democracy ama lehanbada citizen amagi Right to Information Act sizinariba amasung public authority ani gi marakta afaba mari thamba mathau tai haiki kanagumba citizen amana public authority da RTI thabada karigumba pendaba nuai tab leirabade State Information Commission da second appeal chatpa yai madugi matungda State Information Commission na thabak lokhat kadabani haiki amna toina ring oiraba official singdo moi departmental action long dabagi adugi koida recommend tawnabagi powers of action piri adona koi RTI victa tawbasi koi praja singda moi empower tawba moi labor rights di khanganba loina na public authority singtu kamai tawna koi gi praja gi request singdu respond tawdagi kamai tawna prepare tawdagi kamai tawna koi punna hodaminaraga yamna hena open oiba transparent oiba accountable oiba corruption free oiba democratic society ama semda mateng pangnaba kona kadagi haibagi pandamda koi siugap tawta Haugalagliba Mahiru Singda Lamlaki Sao Chik Sing Amadi Makogi Leifam Simbu Yokatuna Thambada Aikogi Taudang Lay Amadi Mahusagi Kalngak Thambada Mating Oi Haiba Kanghanabegi Pandamda Mahiru Singna Sarugyaduna Nongmagi Oiba Exposure Visit Ama Karang Ithad Amadi Kaibulamjau National Park ta Khongchat Amangasi Lamthakre Bisnupur Forest Divisiona Humfutaraga Mathoirak Suba Wildlife Week ka Mari Lenana Chayol Ama Chupna Chathagadaba Lamlaki Sao Chik Kanbagi Pandamda Pangthokliba Thoram Adugi Sarukama Oina Ngasisu Bisnupur District ki Khangatlaba School mangagi mahiroi singna saruk yaduna Bisnupur Forest Office tagi Range Forest Officer Headquarter RK Sadanandana lamthaki Karang Ithad amadi Kaibulamjau fawba chatkadaba khongchat adubu lamthabagi thauram aduda RFO Headquarter RK Sadanandana Hawelagliba mahiroi singda honglakliba mahusagi khal asi kanbada lamlaki sa uchek singna lawriba thaudang amadi makoigi laifam singbu yokhatuna thamduna aikoi miyoibaga makoiga lainariba mari asi fajana khanghanba ngamlabade aikoi gi akoibagi phibam ngak senba amadi mahusagi khal ngaktuna thambada achauba mateng oigani masida Bisnupur Forest Division na district asigi mafam senba thongna miyambu wakhal tanaba honaduna lakli
Humfu taraga mathoirak suba wildlife week ka mari lenana uchara thaba painting quiz debate competition yauna makhal makha kaya gi program pangthoktuna lagle district asida leiriba miyamnasu Bisnupur forest na paikhaliba thabak thoram asida mateng pangbiduna afaba environment ama ohenbada aikoi punna honaminasi haike district leiriba ko gi satrasing class 5 tagi horo 12 for the labor school khangat charaga school mangada koina ngasi exposure tour ama satrasing gi damakta Karang Island amadi Kabilamjam National Park ta pujari koina ngasi sachariba exposure tour asigi maroiba pandamdi hoji hoji hawgalaiba satrasing sida koina lamlaki leiba sao check sing the nungsiba faunaba amadi pugmakogi thamoinungda nungsibaga loinana lamlaki sao check sing asibu yakot pinagu damak ngasigi pandamasi pangtok chabani painting competition essay competition quiz competition matung desu pangtok charakani pangtok charappa matamda ko December district library school singna hena participate tawdana koigi lamlak leiba sao check sing sibu nungsibagi pungning phawon bidana khongleiba ai ngasagi kairei bai ngasai khalasida kitang dosu matingon poina janaba ko December forest division na matung samon sinjal haje Leibag asigi mafam pumbada October 2 dagi October 9 fawa chayol ama chupna chathagadoriba humfu taraga mathoirak suba wildlife week 2025 ki serokam oina ngasi ayo Thaubal forest range na sinduna school mahiri single loinana funal maringda trekking chatuna human and animal coexistence thoram pangthokre guided bird watching trail walk haiba pandamda divisional forest office Thaubagi DFO Dr L Jesili ki meeting makhada range forest officer Thaubal Dinesh Chandra Salamna luchingduna Waithau protected forest ki area masu oiriba funal maringda chatkiba trekking aduda wildlife explorer gi members sing amadi staff sing su serukya ki ngasi gi khongchut aduga mari lenana range officer Dinesh Chandra Salam amadi wildlife explorer gi members sing na mahiri sing da lamlaki uchek amadi sia sing gi baramda sugaina takpi khibaga loinana miram dagi pairakliba uchek sing bu hatpi roisi makoi bu ngakpi senbiduna loinasi haike Chandel gi wildlife week mai pak na chathari ngasi DFO Chandel na sinduna Yangin Ching amadi Kangbung Reserve Forest ki nagna leiriba Kakching district ki Sero Khulda Maira Paibi Singh Mahiru Singh Singtam Police Outpost OC Staff Singh Nifu Taruk Suba Assam Rifles ki Officer Singh amadi Jawan Singh Loinana Forest ki Staff Singh punna humfu taraga mathoirak suba wildlife week pangthokre ngasi chatha ki ba thorongga mari lenana uchara chahum lomsut Chapki Turel gi Torbanda miyam punna thake ngasi gi thorongga mari lenana DFO Chandel and Munal Maitena aikoina Manipur gi leimai digi Sao Chik Singbu taseng na mai pakna kansi hairabade Maira Paibi Imai Ben Singhi mating changi Manipur da aruba thabak thawdang kayada ima singna yauksil laglabadi soidana mai pai maramasina ngasi Sero da pangthokliba wildlife week ta Maira Paibi ima sing yaubi ba semagna tawramasi khara makhaidi mai paklagani thazai loinana Manipur gi mafam atai dasu Sao Chek Singh Bukanbada Lamdam Singh Adugi Maira Paibi Singh amadi Civil Society Singh na Serok Yabiyu amadi Forest Department pu mateng pangbiyu haike kano saruba yaban ke samana natra jibam na mangi bhai se koina sabi yaban na te mangrabani amuk an sem ka piya roida aduna maram moiraga hoji ti mangi police ki oc si yawi de adu mayam la kuiduna koi to se ekoi mai pakpa mani lojai aduna ekoina thajari ba u roinana wildlife kansi wildlife khakna koi ki wildlife celebration lejakre adu marang sina wild animal day ni lamnakta leba sa nga su kan bata at the same time Help others to grow together. We live with clarity and purpose. Let's go together. Haiba moto dangasi. Jage Khongbal Longjam Leirakta Peace Resort and Hotel Sangabagi Tauram Pangtokre. Tauram Aduda, Director Youth Affairs and Sports, Joint Secretary, Home Government of Manipur, Dr. Mayeng Bampeto MCS, ISTPK President, Leitan Them Tombi, President EZM Khogendra Komdram, Secretary EZM Yumnam Rupachandra, MTI Hub Dr. Rajiv Kangambam Amade, Atai Masak Naibam Yukian Serukyaki. Leibak Ama Lamdam Amana, Chakalakpagi Matung Ina, Resort Amadi Hotel Gumbasing Masing Yam Leiba Matautai, Masina Lamdam Adugi, Lyric like Shuhairaba, Lengaki Tapak Fanghautraba Nahasingda, Masina Chauna, Mating Pikadoripani. Mui La Kuntragi Maya the Ladyba, Manipurda, Lengak Loina Tabak Pibadi, Oitoktabana, Asigumba Resort Macha Semgapa Matautai. Hana Degi Hona, OG Enterprises na, Nahakaya Tapak Pituna Laklaba Matung, Asi, OG Group of Enterprises na, Nong Nahangdoragliba, Resort Amadi Hotel Asina, Amukka Hanna, Atopa Nahakayabu Tabak Piba the Chauna Mating Oigani Haina, Wangangloi Kayana, Fongdo
ꯍꯥꯡꯗꯣꯛꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ Director Youth Affairs and Sports amadi Joint Secretary Home Government of Manipur Dr. Mayengbam Bhetona Imphal area da resort natraga hotel semgatpa tarabasu open space leitabana khudong chadaba kaya mayoknari mafam asida OG Enterprises na nauna hangdokliba resort amadi hotel asi mafam yamna chai masina imung manunggi miyoi singna Imphal gi chillaba mafam dagi khitang haidoktuna mafam asida ngaihaktang pothanaba lakpada yamna nungaiba mafam ama soidan oigani haibagi thazabelai OG Enterprises na makhatana development da khong thangjinbaga loinana lamdam asigi thabak fangdriba nahasingbu thabak pibada chawna mating oigani haike common place ama develop torakana any issue oisunu hojik thoi birang sisu oisunu anything se hominarakana common space amda mayam tholakana hazane exchange organa solve togadamne aduna jai sai ai silos leibudo koi hojik leiba sumba particularly unplanned oba koi city planning plan tawdaba town planning plan tawdaba koi Manipur gumba keno sidati maru ena sumaina asi ONG koi keno kari haitare groups naga tawbidana sumaina recreational oiba yaba jaga even koi family outing chatpe yaba jaga sometimes any occasion da mayam pulaga yaba sumba form develop tawbise am haraujai am successful oibiu Thauram Maduda Saruk Yakiba Information Service Television Network ISTV ki President Laitan Them Tombina OG Group ki CMD Biswa Chandrana ngasi nauna hangdokliba resort amadi hotel asina lamdam asigi thabak fangdriba naha kaya bu thabak piduna naha kaya asigi senthok lambi pibada natana hingnabagi lambi amasu piri OG Group na paikhalakpa thabak thauram singda hena chaukhatpa amadi maipakpa oirashin haina thagat wahi pike Isasandana ngasi Odi baptisa ni sort helse mai pakwa wasino haiba wahi khasiwa thamdaro ko ledena ngi magi isosida I mayam ama thabu pibon gamura asu mai pakwa wasino haiba wahi khasin thamdaro ga itensingai Wabagai Higher Secondary School 1976 alumni na sinduna World Teachers Day English ng nikun mga mari lenana mari raksuba sintak pasing ningsing thoram Wabagai Higher Secondary School gi recreation hall da pangthokre thoram gi manung chan school adu gi campus te leiba lamjing maira pai bisingi ningsing pung amade leikhidra oja sing amasung alumni gi myoi singi photo da serugya ki basingna leisu katuna ikai khumna bot bagaloinana minute ani tumina lepke thoram adu da Kakching Higher Secondary School gi retired principal Ilangbam Surchan, DMU and MTU ki Vice Chancellor Professor Wahingbam Chan Babu, MU ki Humanities ki former Dean Professor Moirangthe Mani na chingban asarugya ke. M joina oja haibasi anambada mangal piba Kendall Gumbani, ngasi ki World Teachers Day asida kathok pangamba oja leitragade quality education haibasi purakpo oithokloi haike. Thauramduda DMU and MTU ki Vice Chancellor Professor Wahingbam Chan Babu na ojaga satraga leinariba Meridifications thamduna ngasi pangthokliba thoram ase hauzik leiriba Manipuri society da achoba safu ama purakani haike Teachers Day asi tonganba celebration ama oina chathaba school college amadi university ta uba fange ojagi numit ki asengba wahan thok leina pangthoktuna ojaga mahiroi singa leinariba mari hena fagat hanaba hotnasi haike thauramduda 1976 ta Wabagai Higher Secondary School da oja oiramba singda achamba khudol su tamke Numerous quality education that teachers will vital role to highlight the body. Masigi Matakta, Mahiro Kunaina, Makogi, teachers in Makonda, quality Wamba, gratitude to Utpadi. Education Habasina, Mui Amabu, civilized over, refined over, culture Taduna, Tungi Apamisak Amoeli, Masina Mui, Masama, Donga, Pavada Natana. Magi community kunai amasung malay di oina apaba ohele
Lions Club of Imphal Greater na Together as One haiba thimda Peace Poster Contest ama pangthokre. Lions International District 322D gi makhada Lions Club of Imphal Greater na sinduna lining thau ising chaiba sanglenda tongan ba mahisang singda tamba mahiru kun mangana saruk yaduna Together as One haiba thimda la yektuna athoi hentana ki. Contest aduga mari lenana Lions Club of Imphal Greater gi chairperson M Shyam Babuna Lions Club na malem gi thakta pangthok Together as One haiba thimda Peace Poster Contest ki manung chana pangthopa contest amani. Contest asida Grand Winner amasung Merit Winner khangadabani. Contest asida masagi chahi taramathoi dagi tarahumdoi faubada leiba mahiru singna siruk yaba yai. Grand Winner taba adugi mama mapa yauna club adugi president yauna New York ta lem na manaloba chatpagi khudong chabalei. Manasu US dollar listing manga oi. Lamdam asigi mahiru singna mathang chahida pangthokadaba changdam naba singdasu mana asi longnaba hotnasi haike. Grand winner prize $5,000 US ni ado America da chatpa matamda first tariba akhoi gi keno sigi angang sigi magi parents sing free of cost da pugani adoga free of cost with accommodation fooding lodging everything akhoi gi laiba international na dai lobi gani adoga matakta amu first tariba akhoi club sibu puthoiba ang layek pa angang sibu puthoiba sigi club ki president do ajuju mawo jo free pudoi ni Kwai Manipur dagi akwai ki Moirang club na anirak winning prize fangre aduna akwai su ngasi si mai tauna ngasi akwai ki function sima pangtok sabani sa sing kajo punna magi artistic oi bagi magi innovative idea do pukaraga matang gi theme di international lepakani lepku ka doi ba theme da angang sing du phajana coaching to hon bidna adugu mat holaga sigi winning prize akwai mangal loi si akwai Manipur na lausi haiba message ma pijari Punna hingminabagi wakhalon piba Peace Poster Campaign Lions Club International District 322D Region 6 Zone 11 ki makhada Lions Club of Kanchipur Greater Nisinduna pangthokre Together as One haiba thimda Manipur University ki main gate ki mayok na badalaiba HDFC Bank Building da pangthokpa Peace Poster Campaign atuda Class 8 fawbata tamliba mahiru singna athoi hentana ke Lions Club of Kanchipur Greater ki President S Bhumeshwarna Peace Poster Campaign asi malim ki thakta pangthokliba sigi manung chana Mahiroi sing da punna hingminabagi wakalon piba amasung miyam da paujel piba oina sinbane changdam nariba asida makok mathang taba singna district ki thakta changdam nabada saruk yagani amade state ki thakta chap manaba theme asida changdam naraga makok mathang taba sing international ki thakta changdam nabada saruk yaba fangani haike mapung pangthoi bisi akhoi ki theme di Peace Poster Contest ki theme di Together as One akhoi punna hingmin si habagi theme da akhoi pangthok sabani hai basing asi akhoi international ki pangthok punin mafam khuding da pangthok no da ngasi gi han boina akhoi gi Kanchipur Lions Club Kanchipur Greater na pangthok sabani theme jina pi paujeng di akhoi world laiba akhoi gi mi pok akhoi na poiba mi pok mapok sida akhoi amatani haibagi kholao du launa ba sinbagi mong ni sina maru singda akhoi gi tung koina kana piba du wakhalo na du morom da lakpa oina khangni han khani Hata da leiba Y Academy da mifam ama pangthoktuna Delhi amadi NCR da mahi tamlakpa singna Delhi Manipuri Pangal Alumni Association semkibaga loinana MD Ajad Ali Khan amasung CH Khairuddin Sahana mathang sena President amadi General Secretary oiduna Interim Executive Committee su semkre Education Sport amasung sotharaba singda mateng pangbada meeting thamduna semkiba Alumni Association asida Delhi amasung NCR dagi degree diploma certificate Paiba Singna member OIBU Haide. Indian Dental Association Department of Oral and Maxillofacial Surgery Dental College Jenims ka kutsam naraga Basic Life Saving Training Program ama Jenims ki auditorium da pangthokre Dr. Namairapam Charana Luchingduna pangthokpa training atuta dental professional yauna delegate chahum mukta ambubek sizinaba defibrillator handling tauba amade matau karamna CPR taugani haibana chingba hand holding tauduna takpiki
Lamding Educated Welfare Association Thobal District na miyamgi yaifana bathabak paikhalakpagi sarukam oina National Highway dagi Lamding Sangayufam amade tentha fautuna chaliba lambi asigi saruk ayamba potholes ngakta ngaiduna lambi da gari thoba amade khongna chatpada natai chadaba phibam oirakpadagi lambi asigi Lamding gi sarukta leiba potholes sing ase Lamding Educated Welfare Association amade Khangabok Kendra gi MLA O Surjakumar ga khutsamnaduna potholes sing nungna mensin Ngasigi potholes main bagi thabak aduda liwa Lamding ge member kaya amadi supporter kaya sarukya ki ngasigi potholes main bagi thabak aduda liwa Lamding ge advisor Haridas Sorok khaibamna government koilas tharak pa ngaibada lambi asi komgi kong ngakta ngairaktuna nong khajikta tarakpada khongna fawba chatpa yarakta bagi phibam lakpada liwa na Lamding lambi asi khajiktang phibam phagatna ba honarakpani yamna thagatningai haike Apunba Fitness Center AFC na sinduna chatharakba State Level Transformation Challenge ki manung chana Tarasuba edition ki oina ngasidagi first screening Apunba Fitness Center Rims Rota pangthokpa haukre nupa participant chani hena amasung nupi participant humfu hena serugya ki first screening aduda participant singi weight height na chingba sing on ke first screening aduga mari lenana Tarasuba AFC State Level Transformation Challenge ke organizing committee ki chairman Soibam Ravi Kumar amasung AFC founder Yumnam Hamlet na ngasi pangthokliba first screening asigi matungda final screening amasung mega event 2026 ke January tang mari amasung January tang 13 da pangthoklagani lamda masigi tongan gym kaya da sanari bamyoy singna transformation challenge asida sarukyare mamang da sarugya kiba participant masingdigi handak chahin hengalakli challenge asida sarugyari ba singna drug sizinadana sarugya biyu challenge asida sarugya ba sigi maithi balai participant Kudimak Mai Pakpa Ngaktani Haike. Ako lang asi tawag niya ako si Jim kita sana pag hatna participate tawag niya hari wala jadi. Anyway mana convenient wa mana satisfy ko sana sa sunu ako giya ko ma masana I did with हमने को बना दमागी effort to maduda ko na motivate to karo. Mi kudimo masamu fit ko na lahen giya hai si ai amu iri wakat ni droga ai sija gimne ada mi kudimo masaf fit ko mase ai dream ni mi kudimo Mr. India pada putukun namde kayu mana magi body type lagi aku mau mesong itu kami am deh adunam fit oi budi kudi mau adun oi bi jaya hai si ai asa dai sila bani adu sigi competition sida yo buda kana aku mati band lete loina winner ni mana kilo manga da gian troso magi examen ni aduga kilo manga da taraga so magi examen ne ba sigi tournament mai thi ba sona gokde aduga karigumba any HYC na sigi commission na sida karigumba drug am da sin bigino kaino da sigi price na ai life na te na sa fit hai bane aduna without any drug ta koina commission to jabne ko Fourth year undergraduate program hangbaki issue government athubada loishin drabade desamna October ki student union singi mifamna issue asi loishin lagali haire NEP 2020 gi matungina college singda fourth year undergraduate program hangdokpi haina desamna mamang gilengak amadi haujiki PR gilengak asida kayara khana haijakre adubu haujik higher education gi oiriba authority singna August 13 amadi 18 da order ani thoktuna fee structure amadi admission tongnapagi matam piki tawgada man balenga ki order ani ase maya yaudaba kaiga pakhak oiramle haujik leiriba phibam asida mahiroi kaya gi academic career mangbagi oithokpa leire haina desamna lawi maramaduna October 3 ke ayuki pung 13 taba matamda desam head office ta fourth year undergraduate program hangani haina laukthokraba college singi student union singi mifam ama pangthoklagani mifam asida mahiroi singi khandraba higher education gi commissioner amade director gi mathakta karamba makhal gi education tawbana chunagadage haibadu khanaminagani government order thoktuna mahiroi kaya admission toksen halle aduga mahiroi singbu takpi tambinaba ojagi thorang tawbidre government na thorang tawnaba hotnabagi mahuta college singi principal singda sinduna masana thawrang tawjanaba informal oina college singda khanghanduna leire government ke award po ozabu college ke principal singna kamdongna logodori bano hauji college khara de department khara ge oja longnaba advertisement thoktuna principal singna honare thawong ase principal singbu baligi hameng o henna ba sinbani haina desamna lowi
Hauzik Mahiroi-singna oja leitana admission tausiluba amadi kaya amana admission taunaba same saduna leiri aduga nakan amaromdana 4th year undergraduate program ki exam thagadaba matamna November da oiri college kudimakta amasu oida 4th year undergraduate program hangdokpa haibasidi desamna pukning thoganingai oide akhanaba college kharada 4th year undergraduate ki desam honors with research ki program hangdokpa amade 4th year undergraduate ki degree with honors hangdokpa asini adu nattadana lairiba college kudimakta hairiba program asi hangdokkani haibase practicable oidaba government ki thong amani haina lawi haire paugi marak thana temper break amata longminase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung taram nokchare pau makhatana bizare Manipur gi mafam kayada lagau khawbi chatnabi amagumna chatharagli basi mari leinaba singna matam chana thinghongnaba mideng changbiyo haina irengbam irabot celebration committee gi maikai degi mari leinaba singi pugning chingsilagle committee gi founder secretary I Sova Chandrana Bisnupur district ki irengbam da hawkhiba numit kharani gi mamang degi asigumba lagau khawba asi ngasi fawba adum makha chathaduna lagle covid na chahi kaya amadi Manipur gi irang na maram oiduna mahairoi kayada mahi tambada akaiba kaya thengkhang kayada piduna lagliba asida Hauzik mahi masing tambada pukning kharat changlakpa matam asida amuk asigumba lagaw khawba Diwali sanaba sina tungi yumbi oigadoriba mahiroi kayada chaungna akaiba amati apanba pire maramaduna mari leinaba singna mideng changbiduna hawgalagliba mirol asibu kanbada aikoi punna saruk yaminasi haike Sembo district ki manungda leiba irengam khogang asida hoji ragaw khawdana tawba maramna irengomda leiriba imung manung khunganggi nupi amang praja khudimang wanare leiba asisu tamdu leita dana leiriba iramdam amani maramaduna mari leinaba department police department na miyeng jambi dana asigumaba phataba thaba asi amuktadi kohan biduna iremang khungang asibu afaba maikaida urapio haidana haijari Ahanba United Pentecostal Church Northeast India Chandel District Annual Sports Meet English Nikon Manga Pangthokre Nupagi Football Final the champion Rongchang Bina winner Women's Football the Riverland and Sinadamna champion Men's Volleyball the Tampi and Kangbungna champion Women's Volleyball the Tampi and Kangbungna champion oikre Loishilakpada Maroiba Pau Amukana Pizare Anoba Lengak ama semnaba Hauzik Delhi da leiriba BJP amasung masiga chatminariba MLA singe mifam ama hayeng Delhi da pangthoklagani Manipur Information Commission da Citizen Singi second appeal tawrakpagi chang hengalakli haina State Chief Information Commissioner Koizam Radha Shamna haikre Amadi Mahusagi Khalngak thamna papandamda Mahiro Singi Nongmagi Oiba exposure visit ama Karangi That Amadi Kaibulamjaw National Park ta chatkre Hauzik Fabi ko Ina-Steve na sandok chaba Manipuri pau matang sa loizare mireng tabi bapum na maku amukana kharamjare